ꯀꯥꯏꯗꯩ ꯃꯤꯊꯥꯏꯅꯣ ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦ ꯌꯥꯎꯗꯔꯦ ꯁꯤ ꯈꯛꯇꯅꯤ ꯃꯤꯊꯥꯏ ꯑꯩꯒꯤ ꯃꯤꯊꯥꯏ ꯄꯤꯌꯣ ꯑꯩ ꯃꯊꯪꯗ ꯄꯤꯔꯛꯑꯒꯦꯕ ꯀꯣꯟꯅ ꯍꯣꯔꯦꯟ ꯍꯌꯦꯡꯂ ꯑꯩ ꯂꯩꯕꯤꯔꯛꯑꯒꯦꯕ ꯀꯩꯗꯧꯔꯦ ꯕꯄꯥ ꯃꯤꯊꯥꯏ ꯆꯥꯔꯤꯕ ꯃꯥꯅ ꯃꯥ ꯃꯤꯊꯥꯏ ꯑꯃ ꯆꯥꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯃꯌꯥ ꯁꯥꯏꯔꯤꯁꯦ 이거 지금 야우더라고. 아쉬운 거야 야우더라고. ꯄꯣꯠꯂꯩ ꯆꯠꯂꯨꯕꯗꯤ ꯄꯩꯁꯥ ꯁꯣꯏꯕ ꯂꯩꯇꯦꯅ ꯑꯃꯈꯛ ꯍꯥꯄꯛꯄꯅꯦ ꯑꯗꯨꯗꯨꯅꯤ ꯌꯥꯎꯗ꯭ꯔꯦꯌꯦ ꯌꯥꯎꯗ꯭ꯔꯁꯨ ꯄꯤꯌꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯪ ꯑꯗꯨꯏꯗꯤ ꯅꯪꯅ ꯁꯥꯏꯔꯤꯗꯣ ꯄꯤꯔꯣ ꯑꯩ ꯁꯥꯏꯒꯦ ꯑꯩ ꯁꯥꯏꯈ꯭ꯔꯁꯤꯕꯨ ꯀꯃꯥꯏꯅ ꯄꯤꯌꯨ ꯍꯥꯏꯅꯣ 이bun가 kay ꯂꯩꯔꯨꯕ ꯅꯪ ꯑꯆꯥꯄꯣꯠꯇꯩꯗꯤ ꯌꯥꯎꯗ꯭ꯔꯕ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯀꯣꯟꯗꯣꯝ ꯌꯥꯎꯔꯤ ꯀꯣꯟꯗꯣꯝ ꯂꯩꯔꯨꯕꯅꯦ ꯑꯩ 이bun가 ꯀꯩꯗꯧꯕꯒꯤꯗꯤ ꯅꯪ ꯁ꯭ꯋꯥꯏꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤ ꯅꯪ ꯑꯉꯥꯡꯁꯤ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏ ꯈꯪꯗ꯭ꯔꯁꯨ ꯅꯪ ꯀꯩꯗꯧꯕꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯆꯥꯔꯒ ꯆꯪꯉꯛꯏꯒꯦꯕ ꯅꯪ ꯇꯨꯃꯤꯟꯅ ꯂꯣꯜꯂꯒ ꯆꯥꯔꯨꯕ ꯀꯩꯗꯧꯒꯦꯕ ꯅꯪ ꯀꯩꯗꯧꯕꯒꯤ ꯆꯥꯔꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯤꯖꯅꯤꯡꯉꯣꯏꯗꯣ ꯑꯣꯏꯗꯤ ꯁ꯭ꯋꯥꯏꯗꯁꯤꯗ ꯑꯩꯗꯤ ꯁꯨꯝ ꯆꯥꯔ ꯂꯥꯛꯆꯕꯅꯤꯍꯦ ꯃꯥ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯁ꯭ꯋꯥꯏ ꯒꯥꯔꯤ ꯈꯥꯝꯕꯝ ꯃꯔꯛꯁꯤꯗ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯅꯆꯥꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯧꯁꯜꯂꯨꯅꯦ ꯅꯆꯥ ꯋꯥꯔꯛ ꯉꯝꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯑꯣꯟꯁꯤꯟꯒꯅꯨ ꯈꯪꯉꯦꯗꯅ ꯑꯉꯥꯡ ꯍꯥꯠꯂꯤ ꯅꯪꯅ ꯋꯥꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯅ ꯋꯥꯔꯛꯄꯤꯈ꯭ꯔꯦꯗꯅ ꯑꯉꯥꯡ ꯍꯥꯠꯂꯤ ꯅꯪꯁꯨ ꯁꯤꯖꯒꯣꯗ ꯅꯆꯥ ꯆꯍꯤ 10ꯃꯨꯛꯁꯤꯐꯥꯎ ꯑꯃꯨꯛ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯑꯃꯨꯛ ꯄꯣꯛꯑꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯋꯥꯅꯅꯕꯅꯤ ꯁꯤꯒꯣ ꯏꯕꯨꯡꯉꯣ